ꯆꯒꯦꯝ ꯄꯣꯝꯕꯗꯨꯅ ꯃꯅꯝꯗꯨꯅ ꯍꯦꯛ ꯀꯥꯏꯍꯧꯔꯛꯑꯦꯅꯦ ꯊꯃꯣꯏꯁꯤꯗ ꯃꯁꯛ ꯈꯨꯍꯥꯎꯒꯤꯗꯤ ꯋꯥꯎ ꯋꯥꯎ ꯐꯨꯠꯔꯨꯠ ꯂꯥꯎ ꯆꯤꯡꯈꯠꯂꯗꯤ ꯍꯥꯎꯅꯤꯁꯦ ꯃꯌꯥꯒ ꯀꯥꯊꯣꯔꯛꯑꯦ ꯑꯗꯨꯗꯤ ꯆꯥꯔꯅꯤꯅ ꯑꯃꯨꯛ ꯐꯖꯅ ꯅꯥꯈꯣꯛꯎꯔꯣꯅꯦ ꯅꯆꯥꯅꯨꯄꯥꯒ Welcome back again ꯃꯌꯥꯝ ꯉꯁꯤꯗꯤꯀꯣ ꯑꯁ ꯆꯒꯦꯝ ꯄꯣꯡꯕꯅꯦꯕꯀꯣ ꯃꯌꯥꯝ ꯑꯣꯏꯅ ꯍꯥꯏꯂꯩꯒꯦ ꯆꯒꯦꯝ ꯄꯣꯡꯕ ꯑꯃ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯊꯕꯤꯅꯦ ꯌꯦꯔꯨꯝꯅꯦ ꯑꯗꯨ ꯆꯒꯦꯝ ꯄꯣꯡꯕꯁꯦ ꯃꯌꯥꯟꯗꯣ ꯌꯥꯝꯕꯅꯤꯅꯦ ꯀꯥꯎꯁꯤꯜꯂꯛꯑꯦ ꯀꯩꯅꯣꯅꯦ ꯅꯥꯀꯨꯞꯄꯤꯅꯦ ꯏꯀꯥꯏꯊꯕꯤꯅꯦ ꯌꯦꯟꯗꯦꯝ ꯃꯅꯥ ꯌꯦꯟꯗꯦꯝ ꯃꯅꯥꯅꯦ ꯑꯗꯨꯒ ꯄꯥꯈꯣꯟ ꯑꯗꯒꯤ ꯀꯩꯕ ꯉꯥ ꯑꯗꯨ ꯀꯔꯤꯕ ꯉꯥ ꯅꯪꯒꯤ ꯑꯌꯥꯏꯕ ꯍꯥꯞꯄꯦ ꯌꯥꯏꯉꯪꯂꯥ ꯍꯥꯏꯕ꯭ꯔꯣ ꯀꯩꯅꯣꯝ ꯍꯥꯏꯕꯗꯣ ꯀꯪꯂꯥꯌꯦꯟ ꯀꯪꯂꯥꯌꯦꯟ ꯌꯥꯏꯉꯪꯂꯥ ꯑꯗꯨꯒ ꯇꯧꯔꯒ ꯇꯧꯕꯅꯦꯕꯀꯣ ꯃꯌꯥꯝ ꯃꯥꯗꯤ ꯑꯩꯒꯤꯁꯦ ꯑꯗꯨꯒ ꯃꯌꯥꯝ ꯑꯩꯒꯤꯁꯤꯅ ꯉꯥꯛꯑꯝꯒꯅꯦꯕꯀꯣ ꯑꯩꯒꯤꯁꯦ ꯀꯩ ꯍꯥꯏꯒꯤꯅꯣ ꯍꯥꯞꯇ꯭ꯔꯤꯁꯦ ꯑꯩꯒꯤꯗꯤ ꯆꯝꯐꯨꯠꯅꯦꯕꯀꯣ ꯑꯩꯁꯦ ꯂꯣꯛ ꯇꯧꯔꯦꯕꯀꯣ ꯍꯋꯥꯏꯖꯥꯔ ꯆꯥꯕꯁꯦ ꯐꯠꯇ꯭ꯔꯦ ꯑꯗꯨꯅ ꯌꯦꯔꯨꯝ ꯆꯥꯕꯁꯨ ꯐꯠꯇ꯭ꯔꯦ ꯑꯗꯨꯅ ꯃꯣꯔꯣꯛ ꯃꯦꯠꯄꯒ ꯑꯣꯏꯅ ꯇꯧꯔꯒꯦ ꯑꯩꯁꯦ ꯂꯩꯔꯦꯀꯣ ꯃꯌꯥꯝꯁꯨ ꯋꯥꯔꯧ ꯌꯥꯗꯦ ꯌꯥꯅ ꯌꯥꯅꯕ ꯇꯧꯔꯦ ꯆꯥꯔꯒꯦ ꯍꯧꯔꯁꯤ ꯊꯃꯣꯏꯒꯁꯦ ꯁꯤꯗꯤ ꯆꯥꯛꯇꯤ ꯆꯥꯛꯏꯗ ꯑꯩ ꯃꯃꯥꯡꯒꯤꯗ ꯆꯥꯔꯒꯦꯀꯣ ꯃꯥ ꯃꯇꯦꯡ ꯊꯥꯍꯜꯂꯁꯤ ꯁꯤꯗꯤ ꯊꯥꯏꯅ ꯍꯥꯡꯈ꯭ꯔꯕꯅꯤꯀꯣ ꯑꯩ ꯆꯥꯕꯣ ꯑꯩ ꯃꯣꯔꯣꯛ ꯑꯃꯅꯤꯇꯥꯕꯣ ꯇꯤꯜꯍꯧ ꯑꯄꯥꯛꯄ ꯑꯃꯗꯨꯒ ꯍꯟꯗꯣꯛꯀꯦꯀꯣ ꯑꯩꯁꯨ ꯁꯤꯗ ꯂꯥꯛꯑꯣ ꯅꯨꯡꯁꯥ ꯁꯥꯏꯌꯦ ꯅꯪ ꯃꯣꯔꯣꯛ ꯃꯦꯠꯄ ꯍꯥꯞꯄꯣꯏꯔꯣ ꯌꯥꯔꯦ ꯌꯥꯔꯦ ꯇꯣ ꯃꯌꯥꯝ ꯉꯁꯤꯗꯤ ꯑꯩ ꯀꯩꯅꯣꯒꯀꯣ ꯀꯃꯥꯏꯅ ꯆꯥꯒꯦꯗꯣ ꯃꯌꯥꯝ ꯌꯦꯡꯁꯦ ꯃꯣꯔꯣꯛ ꯃꯦꯠꯄꯒ ꯇꯧꯔꯒꯦ ꯃꯌꯥꯝ ꯑꯩꯗꯤ ꯀꯪꯅ ꯆꯥꯕꯁꯦ ꯍꯩꯅꯩꯌꯦꯕꯀꯣ ꯑꯗꯨ ꯃꯌꯥꯝ ꯀꯪꯅ ꯆꯥꯕ ꯇꯝꯕꯤꯌꯣ ꯌꯥꯝ ꯍꯥꯎꯕꯅꯦ ꯁꯤꯗꯣꯝ ꯇꯥꯔꯦꯍꯦ ꯃꯣꯔꯣꯛ ꯃꯦꯠꯄꯁꯦ ꯐꯖꯗ꯭ꯔꯦꯍꯦ ꯅꯪ ꯉꯁꯥꯏ ꯀꯣꯟꯅꯔꯣ ꯍꯥꯏꯗꯥꯏ ꯑꯩꯗꯤ ꯅꯪꯒꯤꯗ ꯌꯦꯡꯉ ꯌꯦꯡꯉ ꯆꯥꯔꯒꯦꯀꯣ ꯃꯅꯝ ꯂꯧ ꯆꯥꯔꯣ ꯍꯥꯎꯕ꯭ꯔꯥ ꯍꯥꯎꯋꯦ ꯍꯥꯎꯋꯦ ꯑꯩꯈꯣꯏꯁꯨ ꯍꯥꯎꯋꯦ ꯀꯪꯂꯥꯌꯦꯟ ꯍꯥꯞꯄꯗꯣ ꯍꯥꯎꯕ꯭ꯔꯥ ꯃꯅꯝ ꯑꯃ ꯐꯪꯕ ꯔꯣꯁ ꯑꯃ ꯑꯩ ꯉꯔꯥꯡ ꯅꯣꯡ ꯈꯔ ꯆꯣꯠꯂꯨꯕꯗꯣ ꯕ꯭ꯂꯣꯛ ꯅꯝꯕꯒꯤ ꯑꯗ ꯍꯥꯟꯅ ꯈꯔ ꯂꯩꯕꯅꯦꯕ ꯂꯥꯏꯍꯧꯁꯦ ꯑꯗ ꯈꯔ ꯍꯦꯟꯖꯜꯂꯛꯄ ꯍꯥꯏꯇꯥꯔꯦꯅꯦ ꯈꯅꯥꯎꯁꯦ ꯄꯪꯈꯦꯗ ꯈꯦꯕꯗꯣ ꯑꯗꯨꯅ ꯒꯨꯂꯤꯁꯨ ꯆꯥꯏ ꯑꯗꯣ ꯁꯨꯝꯕ ꯍꯋꯥꯏꯖꯥꯔ ꯅꯨꯡꯖꯥꯔ ꯆꯥꯔꯗꯤ ꯍꯦꯟꯖꯜꯂꯅꯤꯅꯀꯣ ꯑꯩ ꯆꯥꯗ꯭ꯔꯦ ꯆꯝꯐꯨꯠꯀ ꯑꯣꯏꯅ ꯇꯧꯔꯦ ꯆꯝꯐꯨꯠ ꯃꯍꯤ ꯂꯩ ꯁꯤꯗ ꯂꯩ ꯏꯇꯣꯝꯇ ꯆꯥꯕꯒꯤ ꯈꯨꯍꯥꯎꯁꯤꯁꯨ ꯂꯩꯇꯦꯍꯦ ꯃꯌꯦꯡ ꯇꯥꯗꯦꯍꯦ ꯃꯃꯥꯡꯗ ꯆꯥꯔꯒ ꯀꯜꯂꯛꯄꯤꯗꯤꯌꯦ ꯀꯜꯂꯛꯄꯤꯗꯤꯌꯦ ꯃꯥꯡꯉꯦ ꯑꯣꯏꯅꯔꯒ ꯆꯥꯕꯁꯦ ꯏꯁ ꯎꯁꯤꯠꯇ꯭ꯔꯦꯍꯦ ꯅꯪꯅ ꯆꯒꯦꯝꯄꯣꯝꯕ ꯆꯥꯕꯒ ꯑꯩꯒꯤ ꯆꯝꯐꯨꯠ ꯆꯥꯕꯒ ꯀꯅꯥꯅ ꯍꯥꯎꯕ ꯃꯥꯟꯅ ꯆꯥ ꯌꯦꯡꯒꯦ ꯀꯅꯥꯅ ꯍꯧꯗꯧ ꯃꯥꯟꯅ ꯌꯦꯡꯒꯦ ꯅꯪꯁꯨ ꯆꯥꯛꯈꯨꯝ ꯆꯥꯎ ꯆꯥꯎ ꯍꯨꯞꯄꯨ ꯈꯨꯠꯀꯗꯣ ꯄꯛꯍꯟꯗꯕꯤꯗ ꯐꯖꯅ ꯑꯁꯥꯕꯗꯀꯣ ꯏꯁꯤꯡ ꯑꯁꯥꯕꯗ ꯑꯃꯨꯛ ꯂꯣꯛꯀꯦ ꯇꯣ ꯏꯁꯤꯡ ꯑꯁꯥꯕꯅꯦ ꯑꯩꯈꯣꯏ
ꯍꯨꯝꯕꯥꯡꯒ ꯄꯦꯛ ꯄꯦꯛ ꯀꯥꯡꯉꯦ ꯅꯪꯒꯤ ꯆꯒꯦꯝ ꯄꯣꯝꯕꯗꯨꯅ ꯃꯅꯝꯗꯨꯅ ꯍꯦꯛ ꯀꯥꯏꯍꯧꯔꯛꯑꯦꯅꯦ ꯊꯃꯣꯏꯁꯤꯗ ꯍꯨꯃꯥꯡ ꯀꯥꯡꯉꯦ ꯉꯁꯤꯗꯤ ꯆꯥꯕꯗ ꯆꯥꯒꯦ ꯃꯌꯥꯝ ꯅꯍꯥꯟ ꯃꯥꯅ ꯆꯥꯕ ꯌꯥꯗꯕꯒꯤ ꯑꯩꯅ ꯌꯦꯟ ꯃꯈꯣꯡꯒ ꯆꯥꯈꯤꯕꯗꯣ ꯃꯥ ꯔꯤꯚꯦꯟꯁ ꯇꯧꯔꯛꯑꯦ ꯃꯌꯥꯝ ꯃꯨꯛꯕꯥꯡꯗ ꯔꯤꯚꯦꯟꯁ ꯇꯧꯁꯤꯜꯂꯛꯑꯦ ꯂꯥꯏꯅ ꯋꯥꯔꯛꯑꯦ ꯃꯌꯥꯝ ꯑꯩꯁꯦ ꯑꯩ ꯑꯃꯨꯛ ꯅꯥꯔꯦꯕ ꯃꯥ ꯑꯃꯨꯛ ꯅꯥꯕꯅꯦꯕ ꯑꯩ ꯑꯃꯨꯛ ꯅꯥꯔꯦꯕ ꯍꯟꯗꯛꯁꯦ ꯏꯃꯥꯡꯗ ꯑꯃ ꯇꯧꯈꯤꯕꯅꯦ ꯆꯥꯗꯕ ꯅꯪꯅꯗꯤ ꯈꯪꯉꯝꯃꯔꯣꯏ ꯍꯦ ꯃꯍꯥꯎꯁꯦ ꯊꯣꯝꯖꯤꯜꯂꯒꯦ ꯑꯩꯗꯤ ꯄꯜꯂꯛꯄꯤꯗꯤꯌꯦ ꯆꯥꯛꯈ꯭ꯔꯦꯗ ꯀꯩꯁꯨ ꯍꯥꯏꯗꯦ ꯅꯁꯛ ꯈꯨꯍꯥꯎꯁꯤꯗꯤ ꯋꯥꯎ ꯋꯥꯎ ꯑꯣ ꯑꯩꯅ ꯏ ꯀꯥꯗ ꯇꯣꯏꯅ ꯆꯥꯁꯤꯜꯂꯒ ꯐꯝ ꯂꯩꯅꯤꯁꯦ ꯐꯃꯨꯡꯗ ꯍꯤꯞꯄꯒ ꯅꯃꯥ ꯅꯆꯥ ꯋꯥꯅꯦꯅ ꯁꯦꯟꯅꯕꯤ ꯆꯥꯕꯤꯗꯕꯩ ꯋꯥꯅꯤꯍꯦ ꯆꯥꯁꯤꯜꯂ ꯅꯥꯔ ꯐꯝꯃ ꯂꯩꯒꯣꯔꯣ ꯅꯪ ꯅꯥꯔꯗꯤ ꯏꯃꯨꯡꯗ ꯂꯩꯕ ꯌꯥꯗꯦ ꯑꯉꯥꯡ ꯅꯥꯅꯤ ꯂꯝꯖꯥꯎ ꯐꯖꯔꯤꯅꯦ ꯑꯉꯥꯡ ꯂꯧꯅꯅꯤꯌꯦ ꯅꯥꯁꯨ ꯅꯥꯕ ꯂꯝꯕꯤꯗ ꯂꯝꯖꯥꯎꯗꯁꯨ ꯇꯨꯝꯗꯣꯏꯕ ꯑꯁ ꯐꯔꯛ ꯇꯥꯏ ꯁꯤꯗꯤ ꯅꯥ ꯌꯥꯗ꯭ꯔꯦ ꯁꯦ ꯑꯩ ꯍꯨꯛꯀꯤꯁꯦ ꯑꯁꯥꯕꯅ ꯑꯁꯥꯕꯅ ꯂꯣꯛꯄꯒꯤ ꯃꯍꯥꯎꯁꯤꯗꯤꯀꯣ ꯃꯌꯥꯝ ꯃꯌꯥꯝ ꯑꯩꯈꯣꯏ ꯀꯩꯁꯨ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯑꯍꯥꯎꯕ ꯑꯃ ꯆꯥꯔꯒ ꯅꯨꯡꯉꯥꯏꯗꯅ ꯇꯧꯕ ꯅꯠꯇꯦꯀꯣ ꯍꯧꯖꯤꯛꯁꯦ ꯏꯔꯥꯡꯁꯨ ꯂꯩ ꯏꯔꯥꯡꯁꯨ ꯀꯜꯂꯤ ꯅꯠꯇ꯭ꯔꯥ ꯑꯩꯈꯣꯏꯁꯨ ꯊꯋꯥꯏ ꯅꯨꯡꯉꯥꯏꯖꯗꯦꯕꯀꯣ ꯊꯃꯣꯏ ꯅꯨꯡꯉꯥꯏꯖꯗꯦ ꯑꯗꯣ ꯑꯩꯈꯣꯏ ꯆꯠꯂꯒꯁꯨ ꯃꯇꯦꯡ ꯄꯥꯡꯅꯤꯡꯉꯤ ꯁꯦꯟ ꯑꯩꯈꯣꯏꯁꯨ ꯃꯇꯦꯡ ꯄꯥꯡꯅꯤꯡꯉꯤ ꯑꯗꯣ ꯀꯩ ꯍꯥꯏꯅꯤ ꯑꯩꯈꯣꯏꯁꯨ ꯄꯩꯁా ꯄꯥꯏꯕ ꯅꯠꯇꯕꯅꯤꯅꯀꯣ ꯂꯥꯏꯔꯗꯅꯕꯨ ꯂꯥꯏꯔꯕ ꯋꯥꯔꯜ ꯀꯧꯔꯤꯅꯦ ꯑꯗꯨꯅ ꯃꯇꯦꯡ ꯌꯥꯝ ꯄꯥꯡꯅꯤꯡꯉꯦꯕꯀꯣ ꯕꯨꯡꯉꯣ ꯀꯩꯗꯧꯔꯒꯦ ꯑꯁ ꯑꯩꯈꯣꯏꯁꯨ ꯆꯠꯂꯒ ꯃꯇꯦꯡ ꯄꯥꯡꯅꯤꯡꯉꯦ ꯑꯗꯣ ꯂꯨꯄꯥ 1,000-2,000 ꯑꯩꯈꯣꯏꯅ ꯄꯥꯡꯕꯗꯨꯅꯗꯤ ꯀꯩꯗꯧꯔꯨꯅꯤꯀꯣ ꯄꯥꯡꯉꯒꯗꯤ ꯈꯤꯇꯪ ꯀꯥꯟꯅꯖꯅꯕ ꯄꯥꯡꯅꯤꯡꯉꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝꯗꯒꯤ ꯐꯦꯁꯕꯨꯛꯇ ꯄꯣꯁ ꯊꯥꯒꯠꯄꯅꯦ ꯈꯔ ꯀꯩꯅꯣ ꯇꯧꯕꯤꯔꯛꯑꯣꯅ ꯑꯗꯣ ꯀꯥꯟꯅꯗꯦ ꯑꯗꯨꯅ ꯃꯌꯥꯝ ꯋꯥꯔꯧꯕꯤꯒꯅꯣ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩꯈꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯚꯤꯗꯤꯑꯣ ꯅꯝꯖꯕꯁꯨ ꯅꯠꯆꯗꯦ ꯃꯌꯥꯝ ꯄꯣꯊꯥꯕꯤꯌꯨ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯁꯤ ꯌꯦꯡꯉꯒꯀꯣ ꯉꯥꯏꯍꯥꯛꯇ ꯑꯣꯏꯔꯁꯨ ꯄꯣꯊꯥꯕꯤꯌꯨ ꯍꯥꯏꯖꯒꯦ ꯂꯥꯟꯅ ꯈꯟꯗꯕꯤꯗ ꯆꯥꯁꯤꯜꯂꯨ ꯆꯥꯛꯈꯣꯝ ꯆꯥꯎꯍꯜꯂꯣ ꯃꯤ ꯅꯪ ꯆꯥꯛꯈꯣꯝ ꯌꯥꯝ ꯄꯤꯛꯏ ꯌꯥꯝ ꯍꯥꯏ ꯑꯁ ꯇꯤꯡꯉꯛꯑꯦ ꯅꯪ ꯆꯒꯦꯝ ꯄꯣꯝꯕꯒ ꯆꯥꯛꯌꯥꯝꯗꯨꯒ ꯑꯁ ꯇꯛꯈꯥꯏꯍꯦ ꯇꯧꯔꯣ ꯂꯧꯊꯣꯛꯈ꯭ꯔꯦ ꯑꯩꯅ ꯂꯧꯊꯣꯛꯄ ꯍꯩꯇꯅ ꯇꯧꯕꯅꯦ ꯇꯨ ꯆꯥꯁꯤꯜꯂꯨ ꯍꯥꯎꯋꯦꯍꯦ ꯅꯪ ꯆꯥꯗꯕꯩꯔ ꯈꯪꯗꯦ ꯆꯥꯔꯗꯤ ꯐꯩ ꯅꯪ ꯑꯗꯨꯃꯥꯏ ꯍꯥꯏꯔꯝꯅꯤ ꯍꯣꯔꯦꯟ ꯂꯩꯍꯧꯕ ꯈꯔ ꯑꯩ ꯂꯣꯏ ꯆꯥꯊꯣꯛꯀꯅꯤꯕ ꯅꯪ ꯅꯥꯕꯤꯒꯅꯨ ꯅꯥꯔꯒ ꯂꯩꯒꯦꯕ ꯑꯗꯨꯒ ꯐꯨꯠꯔꯨꯠ ꯂꯥꯎ ꯆꯤꯡꯈꯠꯂꯗꯤ ꯍꯥꯎꯅꯤꯁꯦ ꯑꯩꯅ ꯍꯥꯏꯔꯝꯕ ꯃꯊꯦꯜꯅꯦꯕꯁꯦ ꯃꯥꯅ ꯑꯣꯏꯅ ꯇꯧꯈꯤꯕ ꯋꯥꯅꯤ ꯑꯩꯅ ꯅꯥ ꯂꯩꯍꯧꯕ ꯋꯥꯅꯤ
Kaya hani mah hak siya ngono ko. As ay nang murme ko sa lay humang ibig kara. Yang musitere ko line nga lagi na tawag ni. Lai ju nang misang lay kara ba. Para. Ma'am, nupina bu tawradi ko lai bu misang changye nupana tawradi kana nupana tawradi. Tumigo lagi dai. Nga. Ai đồng bia cái nông tao phải Sao chưa biết được. Đây là nông nó ra chưa nông phải làm sao qua một phan đi đúng không? chân bài Tần năm đi hay. Khó. già rồi mà chị ô sao rồi sao Đây quá. mà man sai chưa tik ê bây giờ cái cả thôi đấy sao phải ăn in gần đây nè chân bài kìa tuh 맞아 이제 꼭 요철이 조금 조금 되나 저 타죠 꼭 요천이 또 인타다 이거 띵 맞아 망가 nó bị căng vậy lần này còn có ngang đã tàu gì cái nó cơ cả hai luôn này cốt của lòng rồi hết luôn này riêng bên ngoài thế nè sai vì sai rồi đó thà ba cái phu cái xăng là một cái giết Không yêu thôi lẽ. namdraba nam na tu nam na ga tu ti lem hala ga ra ha lem hala ga yam di am bane pare ang horen sarawan ja ai ni yar kan ta khai pa yam khang ga ne pa moro pa char pa si mo ti kha yaw ja tao không khấn được bạn cái video này ai đi mua cho chị bóc xà đi ting có nào mà chúng ta làm được đấy giờ làm thì phải dân vậy đang sáng như ngày đó ha để xả một in gì cho em video năm mà lùi cái nè xả một kít in gì sao dạ rồi dễ phải bà được chưa ra kumang ta cái sai em Nga. tao dạ rồi Tăng nè. dạ rồi Tôi rồi à? dạ rồi thì có cái tao ngồi giang nhau thôi phải đấy ở đây được chưa ra mua cái pai nó mình đang bỏ mẹ videoจะมาตั้งไว้เลยใช่ไหมแกวันที่ก็อีรังเลยแบบนี้นะเห็นตรงไหนแต่ยังแต่ตัวจะพอดีนะกับแม่วิดีโอจะมาตั้งไว้เลยใช่ไหมแกฉันพอจะตุ้มนี่ให้ตุ้มหันเลยแกเอาดูแม่มาทั้งดำมุกทั้งนั้นจะวิดีโอหน่อยบ้างก็ปูหลักใช่แกไอ้ชนหาว่าพอบ่อยจะแกดูก็เอาสาวงบ่อยจะแกยังกินหน่อยไปวิดีโอแม่เชื่อมบ่อยจะแกดูงั้นสิแกนั่งแกจะเก็บผมจะกำลังตัวเวทีซาแต่ไม่เคยเดินมันน้ำเดียมสิได้Ôi, ai đi. Chào mình nè cô. 소론 거 먹더라고. 복신나 그래. 그래. 사람이나 뭐 나코로네 나 사는 바가. Làm đi. 로샬라게. sai kumang 어 센터. 맘. 바이바이. 안gang. tumning ma mareng mareng sa ija tumning pa ine buko. Potha pom khang da to di. 로샬라. Sao vậy?